Manipur Handloom and Handicrafts Development Corporation Limited Nisinduna Numit Tara Marini Pangthokadaba State Handloom Expo Nilakuti de Leba Arvan Hatta Hokre. Kurum Jari, ISTV Pau meeting Tabiri Upum no Putaram Nok Jari, Pau Santong Pizare. Manipur Handloom and Handicrafts Development Corporation Limited Nisinlaga Numit Tara Marini Pangthokadaba State Handloom Expo Nilakuti de Leba Arban Hatta Hokre. Geographical Indication Teki Sel Manipur Hangnaba Taknari Matam ki Ahongba Asida Aikogi Ojaba Singdi Kalhodaba Yade Haina Director Handloom and Textile Ilangmam Jitena Haikre. Development Commissioner Handloom Ministry of Textile na sponsor Tauraga Handloom Amasung Handicrafts ki Lamdam Asigi Kangalaba Punastol Humfuna Seru Yaduna Mathang Tha Asiki Tang Tarataret Fauba Pangthokadaba State Handloom Expo Hongdokpagi Thoramda Directorate of Handloom and Textile gi Director Ilangbam Jiten Weaver Service Center gi Assistant Director Beauty Mile Mutua Museum gi Director Mutua Bahadurna Thoram gi Thoiba Mithunglen Singh Oike State Handloom Expo Hongdokpaga Mari Lenana Handloom Amate Textile gi Director Ilangbam Jitena Hai Mela Asi Mafam Asida Annual Calendar Expo gi Makhada Leibane Ministry na Manipur Chahi Asigi Mela Tara Pangthokpagi Ayaba Pirakle Manipur Handloom and Handicrafts Development Corporation da Mela Taruk Directorate ta Ama Aduga Apex ta Ahum Fangbani National Handloom Expo Mumbai gi Navi Mumbai da November da Tawgani Laibaga Sigyo in a government na US $1 billion chama Handloom and Textile Yuanbagi target thamle Prime Minister da Laibag Singa Free Trade Agreement Tawnari Basi Aikogi Pot Thabada tax Lodanabani Masida Tharapati tax Loritaba Oibana Yamna Tharabati Hena Kanagani Chahi Marigi takes Lotana Mapan the Thaba Oigani Masida Yauna by Koi Hotnare Export Tobangamba Port Putokpangamba Mitile Adubo Aikoigina indirect exporter oi Yumlonaba State Singdi branding Tauraga trademark Hapagatai Aduna export value Ekoi the Fangde Sigi challenge Asida Aikoi Mela Kaktanatana Aikoi Astingba Masak Ngak Tabayade Department GI Tech product Karagasu Lonaba Honare GI sale Amahang Nabatauri Kaunagi GI Tech Long about final hearing Taukre, Kauna Craft Haina GI Fanglagani. Aikogi Polam export obada standardized oina putokpa tangai fade. Masi Aikoida Yamna Watli, Aduna, bulky order lakpada Pibangam Loidra Haibiki, Nuaitabale Haiki. Population wise yang matam na ko gi pisabi masing yam leiba aduna baro sarkar na 2030 mathangi next sahi mari sida $100 billion mapan lebak ta pisa lonsa helong gi product handicraft product jut kumba limon guma mayam then koi cotton silk textile ki production asi garment material production si mapan lebak ta jon bada koi $100 billion target tawgada ni hai basi government india gi adum bat policy ma gi makhara changel lakpachita $100 billion se masida ko gi su saru khara yauna ba hai da koi ganna policy plan tawjari topa country da topa state ta koi pon mayam sing ji yon mangam ba targadi state economy je su hai galakani pisa belun sa tawjari ba mayam panama ki sinbam da su agong ba lak galona na income ju automatically hengalakani Forest Department Government of Manipur gi mateng loinana Royal Academy of Science Kongba Association of MSAF kapun sinduna Ningol Van Haina Mingthonba tree plantation drive ki thoram school asigi campus Gangapata pangthokre miyam the environmental awareness pinaba afforestation toba hengatnaba amasung mahiroi singda environment ki wakhalo sing hena lehna ba pandam da pangthokba tree plantation drive atuda Chief Conservator of Forest L Joy Kumar DFO Central Forest Division Bikram Nade Royal Academy of Science Kongbagi Principal and Female Debina Maroi Bamu Sing on a Serugya Kibaga Loinana School Asiki Oja Sing Amasung Mahiro Sing the Serugya Ki Tauramadu Manung Chana School Asiki Campus ta U Makal Karagi Chara Sing Taki U Tabagi Tauramadu Mari Lenana Chief Conservator of Forest L Joy Kumarna U Macha Tharipa Sing Asi Hinghana Bohonaba Yamna Matautai Climate Change Asi Theknagi Haidabadi Malem the Hingliba Ikoi Kudimagna Togdang Lominagadabani Environment Kanbagi Hawasi Nupi Singdagi Hobani, Hauziksu Environment Kanbada, Nupi Singisu Achoba Togdanglay Haiki.
थाबस लोई मखंग इंपोर्टेंट है वैसे कोई मनपुर उ थाबस कितंग रिंग चांग से खरवा आई सेशन दी यामना थाबरगसु इंता थावगे लदु न छत्रगसु थारिबे खरा मसिबो लिसिंग मसुरे हम मपम हमदे थाबसे बजिंगन बमद कोई मिपुं खुलमो पार्टिसिपेट तौरगा अंगम भी से कोइना तोआ तोआंबा वखलो सिनरसगा इमागी बिंदु उ थासी निंगोन बन सेमसी का वखन से नुपी सिंग सिदर एसएसपी रगा कनो तो बने आबदी नुपी को कोई इमा नुपी सिंग सिदर अदम कोई मिंग थारगा हिंगनी हबी वखलो कोई बन मसबा कोई सेलिब्रेट तामरी होरगा तांग करे पोते तो नि अरु इंटर जुलाई थासे और तंगाई फत्रगदी अगस्त पदम सतबे जाय इपु खदम पार्लियामेंट थाबी हारि बसुंग चोदन बियो हाइबा Wangoi Assembly Constituency ki manung chanba polling station 22/1 Irong Maidrau Maning Lekai Lairenja Maidrau Gram Panchayat ki manung chanba Lekai asigi naung sagadaba community hall gi urep uyung ase hanage minister Oinam Lukhoina urep uyung tamkre thauram aduda hanage minister Oinam Lukhoina community hall ase MLA oiba natraga vote ka daba haiba thirudana miyam gi darkar oiba adubu lumna lauraga tangai fadaba community hall ase sanaba gi firep lobani ngasi asida urep yung tamkre lagliba general election matang chahigi February thada tauraba yana leiriba asigi mangoinana saba loiraga lekai asigi miyamda khutsenaba ngamnaba honagani mahagna kendra atuta tawkhiba thabak sing amuk hana miyamda ningsingki MLA oiringai saba haukiba amade haujik sariba semliba sing lagliba mikhal mamangda sangaraga miyamda khutsinagani haike प्रजागिनी प्रजागी सेवा तौगे हाइदना थोलकपनिना भोट काबा कादबा आइना ngamjaba प्रजागिदमक्ता तौरगे खलगा थोलखिबनिना यामना हराव हरावना ai sana thawai hakjang yauna hairiba proposal community hall sabasigi ayabasi aina mayamda pijakhibagi matungina ngasi ase koi khangai singi pungwam lawjaraga community hall asi ngasi ase jatra hunjabani election mamangda hairiba community hall asi ishorna subi ngambi daba ishorna yer apan bibi daba oiba oisanu community hall asi saba loiraga mayamda khusinal ba ngamjaba oijage haidana aina sumaina ai wakhanda khanjaraga thabaksi paikhatjagani vote kadaba matungda ai thabak leptri mayamna su hena ubiramgani yamna pikpa aidi motorable oidaba gari changba yadaba roller changba yadaba kharkhakna tan atei motorable oiba gari changba yaba roller changba yaba adugumba mafam singsidhi majawgi oinadi aina tarumdaba jaga leitre aina miyamgi thabak thoram sing tawkhigani haidana wakhalonda leiri makhaidi vote kaba kadaba ai mayamga tanaraga mayamga loinaraga miyamgi development work singsidhi adum ai paikhat chakhigani haidana Irong Maidrau Mamang Laikai digi Yumnam Rameshona MLA na Laikai asida community hall veterinary sanglen lambi thabiriba miyamna aikhogi yaifanaba seimata tawbiyu haizarubada thazaba pirakpaga loinana chinga khutka manana thabak oin ulakba asina Laikai asonggi miyamna thazaba thamba hengalakli haike khoi ai samakse hana monda khoi sarda bot piram banate adu mana activity khoi me yawgi damakta phanam ne hona birakwa si mayam si yengora kanda aina magi damakta sidabu aina khubi amtang namaga bol amtang pidardi kamaina piroi doino aina khalla kanda aina pijabani hojik phoksida adu mabu nungsijaruba haitare tawni haibaga tawjaba joban soidaba haitare adugi damakta khalla kanda aina mangona mateng yam pangjabani suma mayam si yengoraga ekoi khungi development da mana tawbiragadi soidana mai pakane haidana thabuk progress mayam chathagani hai wakhanda khalla kanda ai jatra hunba sisu yaujeri bani ngasigi Angel Children Hospital and Vaccination Center gi anirak suba mapokumon pangthokre thauramga mari lenana Dr. Yai Khombana Angel Children Hospital and Vaccination Center na tungi mirol oigadoriba angang sing laying bada khwaidigi ataba mamalda khwaidigi faba ana laying gi khudong chaba pinaba mideng thamduna thabak tawri hospital asina angang laying bakhaknatana angang pokpada khwaidigi ahongba mamalda poknabagi gaini hapa yauna angang mari lenana ENT amade atai service sing su hapchinduna
mapung faba angangi hospital ohena ba honagani haike. Patient ga doctor ga relationship se amna nungai taba ama atmosphere ama lai bujikan se Manipur da patient sing da masigi akoi doctor sing da trust to lai handingi any doctor amana patient ama magi makutta sihanba adagi sohanba kaisu pampote patient mayam dagi doctor dagi expect to mayam am lai hoi doctor have su minina kitang nangnadaba khonadaba masagi personal problem laiba family is kano laiba program laiba khopada sum thingdok thingjin toba laktaba da su khoi patient side gi su adum badu khanbiraga chamthokpa excuse to bi basu adum to bi haningi haitare pediatric ki comprehensive oiba complete pediatric care oiba gi oirna bagi damakta khoina yamna kanna honajari. Health Services ki Director Dr. N. Hemanta Kumarna miyam da khwaiti ki faba ana layingi khudong chaba pibada private amadi government hospital sing khutsamnana chatminaba tangai fade chawkhalakpagi matung ina hana leiramba leina laichat ki masing dagi lifestyle ga mari leinaba anabana masing hengalakle anabagi mawong khenarakpana layeng badasu khenaba kaya lakle haike. Cancer से वैक्सीन नंगा थोक पे आ रहे हैं। अरोगा कोई सर्वाइकल कैंसर से मकला मनी, अदना कोई पायलट प्रोजेक्ट कोई काम, कोई ह्यूमन पैपिलो वायरस से की वैक्सीनेशन प्रोग्राम से कोई न चाहिए तारा मरी की सेलिब्रेट और वो निपी मसाज से चाहिए त्रांगादी शुद्रेगा, त्रांगादी मागी बाटे सेलिब्रेशन तो उधर मरक से इधर कोई यहाँ करना कोई ड्राइव से जरी पिम्सा चाहिए तारा मरी मपुंग भारत में त्रांगा भावी बनूंगे लेकिन पिम्सा से दिस ऑप्शन अब सुन कोई मेडिकल ऑफिसर की इम्यूनाइजेशन सेंटर से इंडस्ट्री लगा पावलो भी हो तो काथो भी हो ऐसे से कि मैसेज से मैं थम सके मामा मापा और बस सिंगना कोई एक पोपदगी हौरगा आगांग न मपुंग मरी भारबा लसाबी पाखंग भारत पा अदुगा अहन्नु सलको मतम हारिबा मोर खुदमक से हेल्थ डायरेक्टोरेट की मखादसु नेशनल प्रोग्राम अममन लोइनब कोमतवी हेल्थ केयर सर्विसेस सिंसी फजन अवेयर होइबिरगा होय कानाब लौबि अमसुं अखोय पुनमक हक्सांग फमिनरगा होय नेशन बिल्डिंग दा कंट्रीब्यूट तोमिदासी Lomi Singh Nahar ki awaba koknaba Janata Party Manipur State ki President Dr. Khundrakpam Kauba Maitai ki meeting makhada Lomi Singh da ataba mamalda har fanghan kre Agriculture Department ka khutsam naraga awang potsangbam amadi khulonaba khul oiriba awang lekin thabi awang wabagai tingri gi Lomi Singh da government na piba ahongba mamalda har Singh Lomi Singh da fanghan ki har fanghan ki ba aduga mari lenana Janata Party Manipur State ki Kisan Morcha President KH Ranjina Laitalai raba Lomi Singh ki khalaga government na akhanaba mideng changbiyo kangluki irang asina chahi hum asida Lomi Singh wabana kham thengle masida har yenbagi namada politics story ba asi akanba government ki mideng changfam thoe government na lepa har ki mamal asi lupa chaniga humfutarani adubo kanagumana thika natraga karbar toba manba mongda har yenba yaudabana government na piba mamal dagi hengalaga bek amada lupa chahum kun natraga chahum kun tra da yon ba haiba asi yamna ikai ningai ne ngamloi daba oiragadi agriculture department na yelhanbiyo haike की रेट तो तुम यंगी है तारे ने कि नमसा केंद्र की लाकदर के इलेक्शन जिते कैंडिडेट ने पूरे को कोई काम करना ना और साइड पे ले तो कोई नमसा केंद्र की होई ना ले बलोमी प्रजासिंग दा कोई याना वो मंदा यंगी बने ngasi हाथ है वो बच्चे घुमाए है तारे
भारत विकास परिषद की फाउंडर डॉक्टर सूरज प्रकाश की मपोक नुमित थौरंगा मरी लेनना हौकिबा जून की तांग 19 जुलाई 10 फाउबा VVP ना ईदान तौबा उपांबी थावा हक्सेल की कैंपेन अमदे तोला तारबा नुपी सिंगदा स्विंग मशीन चिंगबा तेंगबांग दुना लाकपगी सरुकम ओइना भारत विकास परिषद थौबाल सखनशो एनीमिया खंगदोकनबा केम एनीमिया मुक्त भारत ngase थौबाल म्युनिसिपालिटी हॉल दा पांगथोखरे भारत विकास परिषद मणिपुर प्राण की मीटिंग मखादा चथाकिबा केम अदुना नुपी होमफोरमदा एनीमिया खंगदोकनबा ई चांगेंग तौखिबगा लोइनना ई थांगबा वाटपगी मरम अमदे करंबा चिंजाक चाबना कानबा पीबगे हाइबेगी मतंगदा BVP मणिपुर प्राण की प्रेसिडेंट डॉक्टर KSH मंगलेमना मियामदा वांगांखे Kangleipak Communist Party PWZ MC Unification PRO Chingkhai Nganbana Thadorakpa Cherol Amana Kanglei Miyamna Kuki Narco Terrorist Singi Lalgi Chaithing Chenagi Awaba Mayok ne ringai Cheraksida Kangleipak Manipurda Drug ki Lalon Itik Toba Kuki Narco Terrorist Sing Hongdok Hongjin Tobada Choktha Belaitraba Assam Rifles ki Brigadier Commander DIG Brigadier Pratiyus Kumar Koba Amana Chahi Asigi Hokiba Jungi Kun Mathoida Kangleipak Communist Party People's War Group KCP PWZ Bo Homecoming and Reconciliation Process Chatharagani Haibigi Chirol Ama Social Media da Sandorakli Base Assam Rifles na Chathaba Namtha Kilangni Haire Machin Thiba Oida Padabagi Tabak Tobada Chokthaba Amasung Ikai Belaitraba Assam Rifles ki Namtha Kilangda Wakhal Loksing Leiraba Kanglei Manipur Miyam na Thazabiganu Haire KCP PWZ Homecoming amade reconciliation process pangthok na bohona balaite thogdog ase ningtam lalhogi mayokta leiba lup asidagi tanthokraba geng kharana chathabani haire english ni kun humdogi megi tang ahumdagi ngasi fauba kanglei khunaina miramdagi lanjenaraktuna lamdam asida saidangduna leiriba refugee kuki narco terrorist na chatharakhiba landa kaya mayokna duna lakpagi awachaitheng khangnaringai paraksida headquarter 9 sector Assam Rifles ki commander DIG ni haijaba Brigadiers Pratiyus Kumar na Luptagi Tanthokraba Imphal West District ke Yurembam Awang Lekai degi Laishram Ranjit alias Tamnganba Paupitek Mayai Lekai degi MD Mani alias Ningtamba Tera degi Moirangthe Mohen alias Parimacha Amasong Bisnupur District ke Karang degi Oinam Somarendro alias Langamba Nachingbana Aronba Landa Oina KCP PWZ Bo Homecoming Amasong Reconciliation Process Chathagadori Haribasi Aranba Yumfam Yaudabani Haire KCP PWZ Bo Mingchet Thinaba Amasong Mang Takhanaba Honabada January Balup Asina Tanthokraba Tamnganba Langamba MD Ningtamba Amade Pari Machagi Matakta Akan Mamideng Changlagani Haide KCP PWZ na Luptagi Tanthokraba Myoy Sing Asina Yumthong Kayada Changduna Assam Rifles ka Homecoming Amade Reconciliation Process Pangthoklagani Haiduna Mi Khomlibasi Thazabiganu Haide Lovasigi Central Committee na Marale Raba Myoy Mare for Reactionary Asigi Matakta Akanba Hakpa Thabak Lokhalakpada Chenadanaba Kanglei Miyam na Mikup na Humsing na Lainabasu Chero Asina Haide Makatana Kangleipak Communist Party People's War Group KCP PWZ ki Central Committee na Assam Rifles ka Homecoming Amade Reconciliation Process Chathanabagi Thaurang Taubalaite Haide Paugi Marakta na Tember Break Amata Lominase Honglakliba punsigi lambisida araiba chaba yaba makhai sasinari adone hidak langthak kayama chadaba yarakte sasilliba singduna adomgi liver da kayam sokhalli khangbibra liver nabu soklaba chaning thakningba phawdaba puk nungaitaba khong hamba nungairakaba amadi kuchu comment senghallakti khuding maksibu ngakthok ke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule. Leiren Dwellers na puthokchari mega monsoon sales adongi imung manungi ahongbo mamalda sanale pangamnaba machine saba sana khudimata supnatagi chada ama making charge khaktada lawiba yaragani maphamna Sega Road Thogdaba Boklaikai Imphal West matamgi nungsit nungsa amadi ainga sana maram moiraga lok tungba amadi khubana singba tatana thohalli pumna maksibu khudakta phanba ngamlaba Capidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnau mareng chatlaga lok kangkhu khuraba Capidon cup syrup thakpiu Capidon cup syrup Break Madong Taram Nokchare Pau Makhatana Pizare
Aribam family na sinduna mamang chahidagi hauraga chahi khudigi pangthokpa anisuba Kumar Aribam KM Ningsing mana Inglising ni kuntaruk lanthokre. Kumar Aribam Mira Bhayandar Municipal Corporation MBMC ki Commissioner oina thaupuriba Wangjingdagi Radha Vinod Aribam Sarma IAS ki apokpani kumchi chahi ki oina handagla thokiba MPSC na loba MCS CCE Inglising ni kunni thoida Thobal district ki manungdagi mai paklaglabasing kosem na loba class 12 ki exam da Lawraklaba Mahirui Singh the award kusinake Loinana KM Memorial Scientist Award English ni Kuntaruki mana Loktak Proto Cluster Haina Mingthonba Chahi Billion Taranitoi Helaba Galaxy Puthokiba Kangabok Awang Lekai Dege Dr. Laishram Ronaldo da kusinake KM Memorial Sports Award English ni Kuntaruki mana Ingorok Makha Lekai Dege Football Masana da International Goalkeeper Kaisa Melody Chanu da kusinakre KM Memorial Journalist Award English ni Kuntaruki mana Sangai Express ki Thobal Paumi Yai Report ki Kennedy Chakram da kusinakre EEO Ground Lamding da leba multi-purpose hall da pangthokpa mana lanthokpa ki thoram aduda Khangabok Kendra ki MLA Okram Surj Kumar Singh ex MLA Okram Landoni Devi Manipur University of Culture ki librarian Dr. TH Khomdon Singh Chao Yaima Higher Secondary School ki principal M Mohindro Singh amade Royal Academy Wangjing ki principal Tongbram Babulal Singh na akhanaba mitunglen Singh oina saruk yake tongan ba category da Tara Tareta Kusinakhiba mana aduda sale oina lupa lising mga citation amadi certificate yauri. Morocco amadi France FIFA World Cup ki quarter final changkre Malem gi leibak ahum USA Mexico amadi Canada na yumbu oiduna mamang thagi tang tarama thoidegi leibak nifu nipana group tarani thoi thokna khaidoktuna stadium tarama thoida chathariba FIFA World Cup ki ngasi ayong Dallas Stadium Arlington da sanakhiba round of 16 gi ahanba match da Morocco na Canada bo goal ahum sinoda maithiba piduna quarter final changkibane Morocco gi mai pakhibagi goal ahum ado e auna hina match ki yankai suba amadi match ki marfuni thoi suba match da goal ani chanki atopa goal aduna S Rahimina match ki apiba matam gi ahapa minute nipan da chanki ngasi ayuk Philadelphia Stadium da sanakiba round of 16 ani suba match da mamangi FIFA World Cup ki runners up France na Paraguay bu goal amasino da maithiba piduna quarter final changkre France ki mai pa ki bagi goal ado Kylian Mbappe na match ki humfutara subada penalty da chanki ngasi nongyai matung pung ama makhai tabada round of 16 gi ahum suba match oina New York New Jersey Stadium da Brazil amadi Norway ga sanagani mari suba match hayeng ayuk pung mga makhai tabada Mexico City Stadium da Mexico amadi England ga sanagani loshilakpada maroiba paw mukana pizare Manipur Handloom and Handicrafts Development Corporation Limited na sinduna numit tara mari ni pangthokadaba State Handloom Expo Nilaputi da leiba Urban Hata haukre Hauzik Fabugan Asti bina sandokchaba Manipuri pang matang seloizare biring tabiri upum namako mukana khoronjare